Hello Manipur tabiriba singbu ahanba maktada taramna okchari ngasi irai numitki lokhachariba Hello Manipur Health Live Phone In Program gi hiramasi COVID-19 gi lockdown manungda Thengnariba Pukning Wakhalgi Nungaitabasing thoidok hendokna quarantine center amadi treatment center singdagi halaklabasingna Thengnariba Pukning Wakhalgi Nungaitabasing gi wafam asidani hiramasi gi matangda studio da lengchin biriba miyam gi wakhang paukum pibigadori bangasi gi expert na Department of Psychiatry RIMS Professor amadi Head oina lebiriba Dr. R.K. Lenin ni Dr. na chillaba matam kaitok biduna lengbirakpagi damak thagachari taram nokchari miyam na koi gi studio gi telephone 245009 haidi pasida dial tobirak laga lengchin biriba doctor dagi khangbining basing ngasi thamjari be hiram siga mari lena wafum sing hangbirakpa yagani hogdok chaboina doctor hojik se aikoi gi miyam gi pukning wakhal da langtakna ba phawdana leiriba phibam se masigi matang do hogdok khajitang takpigani aikoi gi punchi sida khwaida ena chawba challenge ama haradi handak Thengnariba novel coronavirus na thoganba covid-19 sini haibada thoidokna laloena kanje doctor masina aikoi mipum khuding makta angang ahal khaktana loina aikoi gi saithing pirare masina life da economy da amadi nong hingliba punsi marel da threat amadi oire ahum bakhradi yam chawna pire haijariba ko doctor aduga laina asi khanghodana lakpa oiba aduga yam paksana lakpa haibadi pandemic oina malemgi mafam amata chithadana lakpa oiba haibadi chendra hinghoidaba mong oiba aduga yam su longna gan li haina aikoina kijaba aduga hidak langthak vaccine singbusu leitribo oibanina mayamgi pukningda yamna chawna mi paiba kari thokadagi hena khanba nungnangba aduga kuina sum aikoigi laina sipu ngakthoknabagi khwaidagi hena pharaba upai ni haina thambiriba khanghaina thambiriba lockdown aikoi amaga yamna naksinna unaba thingnanabagi damakta thambiriba lockdown gi athingbasing sina maram oirakanda sum tha ahumari sujalakpasidadi mayamgi pukningda yamna khoirang khoisaunaba aduga haining singningdaba natraga nongmagi changadaba potlam pochang walakpana maram oirakanda yamna awabagi phibam ama lakpasina maram oiraga mibagi pukning wakhalda yamna chawba chaitheng amadi pire aduna hainaba lei akhoi akhang haisingna akoigi coronavirus ki mahik sina wahaliba nahaliba sidagi henna masina piriba chaitheng sina maram oiraga mibagi pukning wakhalda yamna chawba laina chaitheng ama pirakpa yai masina epidemic form da phawba lakpa yai masi covid-19 loikhra matung phawba masi gi chaitheng se tung koina leiragani haibagi thajanaba amde akiba si chawna leiri hoi masina mami tadana dum masigi leihobagi wafam amasu yaubiri doctor nojek takpirise asengmani ahanba phone call simta pai hello tazare ming lefam habiyo doctor dagi wahang hangbiyo Canada Imphal West kam dagini ai ming le oi ming habiro aja dojamani togi oi takpiyo brajamani kanone akogi covid-19 ya ai filman saduma takpiro su yanungai adugo ko ngauba ka hakang da leiba adu khar lei sum me ka mai targa adagi adugo mado ko explanation na hoi ado aikoigi mayamda pukning langtaknariba ngasigi sidi covid ki matang si oibanina covid ka mari leinana aikoigi kok ngaurakpa sigumba lumba nungaitabasing dugi matang do ina doctor da takpina ba haijage pani aikoi hangbiraiba wafamsi koi in general oina isada hana leijaba adugumba pukning wakhalgi anaba oirambasu yai natraga nauna akoina panjariba covid-19 gi saitheng asina maram oirakanda chathok khotok yadaba pukning langtaknarakpa akiba phawba subam nomom khangdaba charam thaklam khangdaba tumba chabada kaiba lakpa asina maram oiraga su aikoigi somatic symptom haidana akchang da tongan ba nuaitaba mayam ama puknari mayam se samna harabada chikpa naba kokngauba khongkhut jingjing lawba chaba tumdaba aduga haining singdaba pangan pangsonda sondar boiningba aduga irritable oiba amaga tinabda he koirang khoisaunaba sima mayam laise masisu koina tension natraga stress na aina isana di tension ni stress ne haba khaludraga su akoigi tham ahumari cha thokpa yaraktaba aina isana toromba thabaktaga apan bapirakpa haibase soidana koida
tension stress leiribani masigi manifestation oibi ai aduna akoi loisalakpada so akoina masigi lokhatpa yaba kari kari lege haiba kitang thamjage haiba su khanjari hoi aduga doctor hujik si akoi gi nong hek anbadagi na horen numidang tumamdai phawus da is da akoi da phangiba information haigadra mobile phone gi he hangdo ubadaga leiramiba information adagi khabar gi chena jingji hangdo ubada television hek thagalumada leiramba masigi information haigadra masigi bombardment mayam ama masi jingjina so akoi pukning wakhal da awunba akoi gi covid ki sigi da ka hena ki hanba ma phawonbra kari gi phawon loi dage akoina yete oida natraga TV da dagi any media da natraga su imanaba natraga mari mata wari sab matam da hojik si khwai dagi hena burning topic oina lairi si covid ki matang dani maroina masing kaya yograge kayam sigrage kadoi hangdo kodoino aduga angang sing leiba yumdana school karam kan hangdoino haibna chingba question mayam si covid ka leina bang angta oiba masdais da akoina information si mayamna pamnariba sigi fit tongnan wai damakta tongan tongan ba source dagi information mayam ama pisanare hariba maruina social media gumbada di achumba information authentic oiba information su yagudab dinate adubu kara rumor oiba natraga bhabna saba natraga tasengna misi war sano haina khandana hapa koi information su yagudab nate ba ko doctor aduga even in scientific parlance da hairaga su koi gi journal da kari da fongi ba paper se adu ki matik yam greba covid-19 gi maram sida adu loinamak se authentic oibra oidabra haibu su achawa hangamani aduna hauzik laibu wafam di information overload akoina darkar oriba information dagi hena lakpa natraga even akoi mioi kharana di infodemic ka so infodemic yam phajaba ta hamni doctor aduna epidemic la ismaina information sigi hen bagi madugi laina layong phawla abani haibadi akoina jumdaba natraga ahenba information sina akoida wahali kihali pakhalhali nungnanghali masina akoida pungning phadana bagi poti kaya oide hajariba aduna de akoi information ni yam legislation odubo akoina lokshan gadaba kana gadaba nongmagi si kai khangaga yare haiba pot se madusu akoigi asengba source like WHO gumba Ministry of Health and Family Welfare Government of India gumba Manipur government gi lengak na pirakpa information gumba sida da oina based obiba adu masaka hena nainarubagi su thudokna akoida kano ahenba kanaba leiroidra hena thamjaningi hoi hello takpiyo hello manipur ni hello tajare ming lefam have you doctor wahang hang biyo phone tawjariba ai tera khosang bidagi anga mokai gani sa hoi takpiyo ngasigi election biba khogi doctor da aina wa makatang thanjaning masa hojik se khogi covid-19 gi yamna tarang naba yamna pandemic siga mari leina da khogi handak makta su khogi yamna no ai ta thodo ma khogi UPSC jam tetem tawjari ba khogi na pi macha masu aka ki negative poere na inda mak kon quarantine loida leijara ba matam sida khogi leigi da bagi yamna thamui kaina ba thodo ko thokre hajar ba to to masai sida aina hangjani ni ba se praja miyam sida na sagi la na praja ba khogi yamna anda to class ki orba lena sina bu pakragadi na pragadi adum chena kana leiraga to mo ma mak ta ta patringa jaba machi praja ge wakam yor sikada da no story to sandona tapir magari am wai yam phajaba wafam ni pukhat pir eclipse yam phajaba wafam aduga yamna su darkar oiba akoi ngasi maksi yamna maroina khanajaning ba pot amasu oibani karigi damaktuno akoina hojikse akoi hangatna muktang khallaga yengsi mana karmaina inkhalakliba masak matau phajariba laik laisu haijariba tungi asa pikthana leiba mioi amana aigi punsi si thoidokna kana roi makha ta na hingba haina khalaiba wafam se kari dagi lakpano haibasini ko aduna ayam matam dadi akoina asumaina thokpa thodok haibadi isai tomda punsi pikhamna hanba thodok si pukning wakhalgi anaba leiraganda ayamba 60 to 70% oi adu atai maram khara hairagadi khanghodana ikaiba nangmagumba impulsive oibagumba haibadi khanghodaba miku kharada phaurakpa ithil nadraga ina pamjaba thaba ama se parikha fail oi haibagumba thabak ama phangnen tawraga mina phangibagumba imanabi boyfriend girlfriend kainabagumba asingba matang su thokpadi thoi aduga aduna akoina karigumba sigumba thodok tholaiba si karidagi no maroina handaki matang sidadi masi positive oiraga amuk laibok fadana amuk negative oirabani aduna hausi thambiribaduni akoina mahik sinaba amutang positive oiradi punsi chupa adumak masi mahik se chelaga leirangani haiba adugumadu yamna lanba wafamni masidi phabanaiba koigi laina amani karigumba mi chama gi manungda laibak thiba mi ahu mari khaktana punsi pikhamna ki bagawani atai di loinamak pharaga normal loina hanagi nadringa gi punsi gi
haksangi phibam du da chapchana hanjalakadorbani aduna hojiki kano sida ibemagsi matang du sumadi farabani aduna naringai matam sida magi pukning wakhal sondhaba khodhaba lairambagi wafam su akoi khanaba yai lairamdaba su yai adubu akoina masigi oibeya ba khara lokacharabada akoi khunai sida akoi quarantine dagi halakpa isolation ward dagi halakpa mioi sing sida akoina stigma and discrimination haidana kitang tonganba handhaba akiba tujungba pamdaba mongda yengbiba mityeng maduna marmo araganda wahi wata da natraga akoina tawriba thabak tuda midu da yamna nungai handaba kihanba aduga ma pukning handanba adugba yamna thohanba yai kudamoina akoi ma halaktore haiduna mayamsi labna hek sendokpagumba yumdudagi atopa mafamda hek chatkibagumba ma matomda tongana thambiraga wari batai sanabidabagumba miyeng nayengda ai angang du changhini mai manakta kaina hek phadok tawba asumba tawbasina magi pukning sondharaba matam magi pukning wakhalbu support tawbigadaba matam sida ahoinana maduna pukning wana nabagi machak ama oibiba ohenba aduna masi punsi sida aigi chaingak aigi help aigi mateng pangba aigi social support amata leitra male kaina pukning siam pixilak yabagi kudong chadaba lei aduna pukning wakhal sonba midadi hariba nungaitaba tawdok se thokpa yai thamjaningba message di akoi punamakna mahik sibudi kisi adubu mahik sina nahalaba mioi dudi aigumba akoi nangumba mioi ngaktani aduda makoi bu kibigadaba natte makoi dudi akoina yamna nungsiba miyeng yengbiraga magi mateng pangbiraga pukning wakhal chawkhat halaga thuna nama phanaba honaba do akoi punamaki thawdangni hoi so is this the doctor akoina karigumba khangdaba posak am kha covid-19 sigi matangda akoina leigadaba gyan losing do madu watpadagi akoigi miyam marakta akoi isa su yauna madudagi knowledge si phajana leitabadagi khudamoina hairabada doctor akoina angang uringaida lai ku changbi gi wari tabada yam ki adagi bahut ki adi uf leidana doctor sigumba sina akoida knowledge si phajana khangdabadagi sum ki hangrira miyam na kidobagi accept toroiduna matik chabo authority amana negative ki status oire haidana certificate pir adu phawada kidobagi lekaina kidobagi yumduna keno to godori no haibasi mase akoi knowledge wat padagi ra doctor yam chumbo famne akoina khangdaba pot amase yam ki karigno bu amamba ka amada akoina changba kanda ki adu mai thal kanda ki ba phai ko haide ure ba kai lei leite do adu maina akoina khangdaba pot ama maroina nobel coronavirus asi nobel haide anobani mansi maramda akoina su scientific knowledge su yamna mamutana khangba wali pot amani thijiliba pot amani aduna knowledge watpa natraga ignorance si amani ani subada khwaide kanu masda mateng pangsali se superstition aduga lana thajabase akoina bhamna saraga natraga amana haiba chilhaidagi akoina bhamna saraga pangki da kisanba pot amasu leba masigi myths akoigi lana thajaba myths leire adagi andhabishas leire adagi knowledge watpa leire ko aduna akoi masigidagi nanthongna bagi damaktadi knowledge se akoi maigumbani ka da mamamaga kibdo mainga la akanda phaba maina knowledge la akanda di adu knowledge sisu akoina kano to ba masangi internalize tawraga da behavior to onthokpa machangi kino haraga ai kidre na chinda haraga manungda sum kibdo aduna akoi si akoi tattana khanghanba khutam changdamna utpa asi ya aduga yam laiba mongda haibi bam darkar oi akoi praja khuding maksi yamna magi khangmang bagi changse wangjadabani hariba ko mi kharadana wangne aduna akoi na yamna simplify tawraga potsi mayamda khanghanbase masi yamna ngasi darkar oi braina khanjai hoi aduga ngasi matang sida directly hairabada isolation ward tagi natraga akoi quarantine center tagi matik chaba authority na health department na certificate ama piraga negative oire haidana thol abasidi as good as aiga chapmana re among aidi leitaba mi amaga chapmana re adu misai jidi khoi accept tobum thokpra na khanji ya am thoi aduna masta kitang khoina khoi practical ki issue ma khatang thamjarabada akoi koi quarantine tawsi koi isolation da thamiba aduga institutional natraga community quarantine thamisi numit 13 ni thami kana gumbo di khara sang laibe sawe adu da khoi gi taseng na mahik sigi khara magi incubation period si kano si average da di khoi gi 14 days gi manung da loina oiba adu kari rare case khara da di numit 19 bi phok lan thorok pusu yawba yam rare ni ko aduna khoi na yum da yawra kan da numit 13 ni ama check leise hai hoi home quarantine in harise asigi arthani aduna home quarantine da leiba numit 13 ni sidi kitang section na khoi mayam ga kitang lapthokna leiba gi pot ama lai masidani henjan na mayam na lausan gi dana henjan na wasan gi dana hena serious oina lausan gi badagi tholaiba pot ne ba ko aduna khoi na kari
ngamamba taragadi akoina institutional quarantine da 28 days thamamagadi aduga negative oiba certificate amasu pairamagadi amuk hena mayamgi michamgi pukningda yamna hena saphaba oina khalamgadabani adubo hojik lairiba sidasu akoi hojik thambiribidumakni 99% di akoiga chap manarabani home quarantine da lairisi section bagi mathau de dum tai hoi hello takpio hello ado phone mathangi ngai boina amuk chai sidisda akoigi sigumba matang sidisda akoigi karamna masi thengnagadagi haibagi wafam mujik miyam da kanna lai aduna ihan hanbada sigumba pukning wakhalgi warakpa matang sidisda ai isa se ai mayam sina pullaga akoigi society si oiribanina aina kamdongna ai isa gi kano lawjagadage haibadu ahanbada mutang takpiyo phane akoi ngasai hobda su thamjagre akoi laiba challenge natraga crisis achauba kano ki toina thengnadaba thodok achauba ma thengnarabanina akoi da pukning da chaitheng khara pi ba haibasudi akoi loina makta dum thoi haibana chumme ado akoi si akoi challenge ama natraga thodok wa thok ama phattaba nungai taba thokpa kana thengnaba ngambagi changsi mi ma khene coping skill kawe ado coping skill yam leiba thengnaba ngamba mi dadi thoidok tre haitar magonda di chaitheng si kande heba adu pukning sonjaba asingba thodok wa thok si kya thengnaba oidriba natraga thengnaba ngamjadaba mi oidadi yamna chawba puloma moina lawgadorini aduna makhoida pukning wakhalgi anaba nauna narakpagi changsi yam wangi kudam oina anxiety pakathugatpa adagi khara henna henjan grakan na kibe henjan graga panic attack panic disorder adagi worried well haidana masati nadana naraboida ningdana nabadawna masana behave tawjaba masana narabadawna khanjaba adugumba lei aduga khoigi tumba chaba yadaba lebam jabam khangdaba sauningba domestic violence na chingba yumda angam da tainaraga phuna chainaba thokpa adagi muk yamna ngasai thamjaba coping skill duga lakpada khoigi healthy coping skill nataba negative coping skill haidana ngahak nungai triba warib du khawnabani haidana yuna chingmane sathaksan ba chasan ba tawbuse masi so hujiki covid-19 ni matam sida yam chawna thengnare adun hairiba pot sing si thengnanabagi damakta khoina lawkhatpa yaba kana khongthang kharadi akhoi yanan bada lakliba problem si accept tawbatai khoi chendana hingaroi dabnina khoi mayokna si haiba mapungda positive attitude ka loina na khoina soidana ngamgani haiba masina ngamhallaga ibu pukning wakhal na hanbi ade haiba ma aduga pukning wakhal amati haksang animak sidi thadokna ba yadaba potnina pukning wakhal nungai hange hargadi khoina haksang gi su care lawdaba yade khudamoina physical activity natraga exercise kara tawbiba jaba matamna aina fazana khoigi nutritious oiba pot chabiba tumba sida pung 3-9 dagi tadana fazana sound sleep fangna tumbiba aduga loina na aikoina recreation gi oiba pukning si pothana ba recreation gi oiba thabak khara tawbiba hobby oiba yai ama adagi muk keep in touch keep contact with others hai akoina physically thoga khoi unabagi pot sima akoina thinge tawhaningdre aduna physical distancing lairingai matam sida de akoina mobile da ni khangde social media da ni khangde video calling tawbani khangde tawraga mayam imanaba maru mapang mari mata singse unaraga wari batai sadana khoigi awanungai share tawbase masasu amna pangal oiba hoi phone call takbiyo hello manipur ni hello ming lefam haibi wahang hangbiyo mathangda takbiyo doctor hujiki aduga akoina hujikti amna su popular oiraba akoi yoga sina tawrisi physical and mental animakta yamna kanaba piba ate sumba chira matamda de akoi thauna pangal si karai degi lai hadi pukning wakhal gi oiba thauna si karai degi lai ka spiritual activities de meditation gumba spiritual oiba potsing si da akoina thauna sumba kan da thauna phangi hello tazare ming lefam haibi sarai ke sampate gi songthai bayama ai takbiyo sarji akoi gi covid-19 gi ahan bagi he akoi sample lawbada gi horaga akoi gi positive oirena isolation ward ko akoi matang se mache sira akoi gi layeng gi ba doctor singna lakpi ba koi patient singjira akoi gi hairiba mukoi da psycho problem sin lakana ba han mukta sa akoi gi hairiba vaccine je phangde kote hairi moja pakhat pa lebasira akoi gi ahan ba doctor singina karigumba advice kuma makoi da pakatana bu khona ba sin matam jana haibi ba se dakar oibra aduga akoi gi ki dadi leiba koi health department gi surveillance tin manama hek leibiri se machine su akoi gi quarantine center de gi maru oina koi positive oira matungda amuk negative oira matungda home quarantine gi damta satkiba patient party sing se machi surveillance tin jina yamna kupna wari watai tawbagi khotong chaba leiragadi koi gi
साइको प्रॉब्लम अमदि थोनिंगदब थौदोकसे खरा हंदगदरन खले मसिदा अखोइगी आइसोडी अमोइना करी हाइबिनिंगी कई सजेशन तौबिनी फनी फनी ताबिसी डॉक्टर दगी यामना फजबा वाफम पुखटपिरकपगी दमकता थागतचगे मसी यामना चुम्बो वाफम ने अदु तौसु तौरिबमकनी अखोइना अखोइगी पॉजिटिव ओइरे हाइबा कांददी करी तौरगे हाइबो अखोइगी मासे लौबला अनि एम्बुलेंस अमदा लाइबा मिसिंगदुसु पीईपी हाइदना पर्सनल प्रोटेक्टिव कनो सिंग से सेट लगा लाकदु येंगबदा एकदा आइसी मयामदगी खरा तोंगालबा खरा किनरबा नत्रगा कनोगुम्बा तोंगानबा वाखलोन अमदा थुकलाउबा अमदि सोइदन फारुंगनी न खले मियोइ लोइनमक नत्रगसु पुनिंग सोनबा मिसिंगदा मसिग मतंगदा अखोइना मागी पॉजिटिव ओइरे हाइबा रिपोर्ट पीबसिदगी हौरकांदा मंगोंदा पुनिंग वाखलदा सोक्तनबा अखोइ काउंसलिंग से हौरदौने हाजरिबा मसिमकसु तौरिबनी हाइबदी मंगोंदा रिजल्ट से कनो तौबा मतमदा डिक्लेयर तौबा मतमदा काउंसलिंग ना हाना हौगदबनी हाजरिबा मसिमक तौरकांदा मागी पुनिंग फादनबा अदुगा लैरिबा फेक अखोइ मणिपुर गी ओइनादि लाइबक फदना हुजि फाउदा लिसिंग अमगा चौहमलम सुरमनी को लिसिंग चौहमु सुरे डॉक्टर सिगी मनुंगदा अखोइ थोदोकपा अखोइ खुदोंग थिबा सिबनाबा याउदबसे मसिमक अखोइ गी काउंसलिंग सिदसु यामना चाउना मतेंग पांगी अखोइ पुनिंग वाखल सोंददनबगी मचाक अमा ओइ मसि फेक नि अचुंबनी बको अदुगा अदु मसिना अखोइ गी आइसोलेशन लैबा मतमदा आहुबदा अखोइ आइसोलेशन मी अमतंग अनितंग लैबा कांदनि अखोइ जी याम हेना पुनिंग सोंदरमे अदु अखोइना मनुंगदा फोन दा तोरगा काउंसलिंग तो मतमदा अखोइ बो तोगाना थंबिरे थोंगसु लोनसनबिरे कनामतसु उनदरे डॉक्टर नर्स नोंगबदा मो अनिरतंग चंगे अखोइ से यामना कनो तौरे लोनली ओइरे काइना हाइरमेबा हौजिक पिक थले हौजिकति अदुना मदुगी पोटो आइसोले लोनली ओइबदु बंदि लैरमरोय अदुबो अकीबा कैदोंगै आई नेगेटिव ओइर कदगे हाइबगी नुंगनांगबा खौरांगबदि लैरमगनी को अदु फरे मसिगी स्टेज सी मयाम पुन्ना लानथेंगनादना हेल्थ केयर वर्कर्स सिंगना सु मतेंग पांगदना लोइरगा आई से नेगेटिव ओइदना होम क्वारंटाइन दा लाकपा मतम से 14 days अमदे युमदा लैरगनी इमा इपा चिनिनाउ लोइनमक उनरगनी याम नुंगाइरे अदुमपु हाना दौना फामिन चामिनदना पुलप कामदा लैमिनदना तौबगी मतमदुदि हप्ता अनि दे खोइ गाइबा ताबा अदु मसिगी मतमदने खोइना पंजगिबदो युमदा लैरे मिसिंगदना फना नुंगसिरगसु अकीबगी मवंगदा लोइनबिबा अदुगा थंगनारिबा युम थंगनबगी मिउ नाइबर सिंगनासु अदुमाइना खितंग स्टिग्मा गी मवंगदा कोई डिस्क्रिमिनेशन खितंग तोंगानबा मवंगदा लोइनबिबसे मसिना कोई फरकपदा याम चाउना अपनबो ओइबा लोइनना कनागुमबददी नेगेटिव ओइना यामना मासिबु मयामना इंथोकपिरेना खनबदगी पुनिंग हंदगिदना यामना एक्सट्रीम ओइबा स्टेप हाव लौरप याउरिसिनेबा अदुना मयाम ओइना कोई हेल्थ केयर वर्कर्स अखोई मणिपुर की वैनसु साइको सोशल सपोर्ट टीम माइदना लै टीम सिना यानि मखै हारिबा काउंसलिंग से तौनना होना जरिबने अदुबु डिमांड ना हेनबनिना खरा वाटपा ओरमबे याय अदुबु मखोइना तौबु दुखक्तना तना अखोई खुदिंग बंगनासु तौबु यामा मयाम अमा लैरि अखोई मियोइबा मोइना तमुद्रगसु मी अमबु करमाइना पुनिंग नुंगाइ हनगदगी मी अमदा करमाइना एनकरेज तौगदगी हाइबदुदि अखोई लोइना खंगिबा गाक्तनी अदुना करिगुम्बा कांदादि अखोइना खुमा खुदना अदे मै थांदना ओकपगी पोट अमा उडलिबसे मसिना तालिबदि अखोइना मयाम सिबु वेलकम तौरगा हिंगननबगी आशा अमा पीबीसी हाइबा मेसेज तो पिनिंग बनेबा चुमनगी कैंडल थानबदु खक्ता तौरगा लोइसनग्रगदी पुगनिंगदा अहोनबदु लाहौद्रगदी मदुगी पर्पस साफ तौदे होय नगिदमक्ता अखोइ मयामसु लैरि हाइबगी केनोमसु मेसेज अमसु पीबा दरकार होय हेलो हेलो ताकपियो मिंग लेफम हाइबियो आई तौजरे हे तमो नंबर नोंदगी बोमी मंगांग नेबा बोन बि हाइबियो अखुदी होजिक से कोना लॉकडाउन से मी अमा अनेक खन लेंग मतलब याम सेक्शन लेमेबा सेक्शन मजिदा कोई होजिक से मी लिसिंग अमगा सनीगा हुपु मंगा सुम कोम थोकि फिल्म सुम लापजिदा कोई इसा इसाना कई दाइट लौबा दगेना से खतंग डॉक्टर दगी खंगेनि मखोना होय फनी मसे अकोइना मयाम सिना दाइट से लौमिनद्रगदी कनाना दाइट लौरगा हारिबा लांथेंग असि मायकना गदोरिनो हाइबा वाफम सिगी मतंगदनी कोइ वोल्बि मंगाना थंबिरिसे अकोइना यामना हाइना बमसु लेको ताखला गस डॉक्टर अदो पोतुदि समानबा अदो मसी अकोइ यामना अहन मलाकपदि अदुकि मतिक कीदना कोइ लेरकोन सांगदा बाबा संबन खाजलगा अकोइ आइदा सिद्रगा लोइरे अकोइ मंगदा यौद्रगा लोइरे हैना खनरम्बा मतम अमा लेरम्बि सोर होनबाव हे कीबा मतम अमा लेरम्बि याम पाखनग्रजानि अदुबु सुम उरकांदा अकोइसे सुम किरक्तबा सुम अमना तौबा मतो उरकांदा हौजिकति ऑलमोस्ट हानगी करिम लाइना लाइचत से लाक्ट्रिगी मतम तुमाइना कनोता लंबी सोरोकता करिदा पोट लेभम द करिदा उरएबको मसी यामना खुदोंग थिनिंगाय ओइबा पोटनी मयामना दि हाइनरी अखोइसे कम्युनिटी स्प्रेड लाकपा हाइबदी मपानदगी लाकपा मी सिंगसिकता पॉजिटिव ओइबा नतना मपानदा कयमता चलुदबा मी युमदा लेजब मी सु पॉजिटिव ओइरा देखो याम वानी हरसे याम चुम्बा पोट अमनेबा मसी मयामना दि डॉक्टर ना नर्स ना पुलिस ना
ngakthokpigani sarkar na ngakthokpigani na khali natte masi thoktanabagi damak chawraba thawtang lawgadoribudi akhoi micham praja akhoi punamak neba karmaina du lawgani adudi akhoi chak sara helaga natraga yumdagi mapan sung thoktraga yagadra adumak sunatte masida akhoi na lengak na piriba advisory haibadare akhoi gi marks ti phajana sinaba kutsa phajana minute second kundagi tadana hamthokpiba aduga lok khuba akti khan map sing matamda direct tawdana ba phina khanba natra khuna khanba na singba haibiriba mayam adu mayam pundaba ko asigumba mayam yam icham chambani masidang kaidana lokhatpiba matamda akhoi yam kanna akhoi tawgadoriba thaudang se akhoi amna obedient oiba soldier amana lebang hapda lawba thaudang du chap managa dorini adu thamjaningu mafam di marks upase akhoi na sum thengnabada chamai manungda yankhai di phajana marks chumna upta baraina khanje aduna marks uppa haina irai laiba wadi orakanda masi chumna uptragadi kana ba kaimta leite ko hello takpiu ming leifam habiu wahang hangbiu hello kano pasipong de timra ai tombis na takpiu ai na hajan ngban kwalandi da lai ru ba mi sing se thole adaga thola ga ni na takita woina tawbiba amadi yamna to pasana hangoina khandiba se hodi pudi phata daga jo ado hodi so dum lai ri ba kwa ada se kamai to la ka simiyeng atana yeng bi kata ge haiba se awareness am da miyam da bibira chumi masigi tathi tawoina tawbasi kari dagi tholokpano hairaga di kibadagi ni kiba si kari no siba si kari dai si doino mahik se janga ka aga si ni na khaliba ko adorga di masi karmaina changak pano mahik se karmain changaloi dagi haibagi asengba knowledge magi koi gi khangbam thokpasi chap chana khangaba aduga mayamna pangangang na ba rumor da akoina thaja vidraba adagi mo ahum subada akoi pun thengminaba tabani ma matom da inthokpi ba yade haidana akoi miyoibada फाउरिबा मिनुंगसी पोटसे मसु यावबि बताबा आइगे चागुमबनी आइगे इनाउगुमबनी हाइना खल्लगा मागी मतेंग पांगसी माबु इंथोकपिरदि मा मतोमदा खांगबा वागनी हाइबगे वाखलोनसिमा लागपिरबा असुमाइना नॉलेज अमदि एटीट्यूड पॉजिटिव एटीट्यूड से लेरकांददि मसिगी ताथि तावैबसी तावैना तौबसी फगनेना खनजे होय अदुगा सिगी सिचुएशन सिदैसिदा यामना काहेना किरुबसु थोइदोकना हुजिकति कानाद्रबरा हाइना सु खले किदबसु यादे डॉक्टर अदुना आइखोइगी हुजिक डॉक्टर सिंगना कन्ना हाइबिरिबा COVID-19 सिदी था अनि हुम सिदा हेक्ता चटलगा अखोइ लोइगेदबसु नते द लेमिनदोरबनी अदुना सिगुम्बा सिगी सिचुएशन नेगेटिव सिचुएशन जिना अखोइगी यामना पॉजिटिव अफबा माइके मद पोरकनबगी खुदोंचाबदुमसु अखोइ लोहोगदबनी थेंगनगदबनी अखोइना ngamgani हाइबगी वफम सि कन हाइबि स्वाइस्ताइस डॉक्टर अखोइगी थेंगनरिबा चैलेंजेस सिंगसिना अफबदा ओंथोकनबगी वफम सु कितंग ताकपियो याम सुम वफमने अखोइना अमुक्तंग अखोइगी इंट्रोस्पेक्ट तौबा हाइतारे अखोइगी पुंसि महिंग पुंसि मरेल अखोइना लैरिबसे मसिकर माइना लैरि हाइबा खननबगी तंजा अमा खनथनबगी तंजा अमा ने लौबसु याइ अखोइ हाना इमुंग पुन्ना लैमिनबा फंगदबा फंगे अखोइना तौबा फंगदबा पोट मे मयाम अमा अखोइ मतमसि फंगबनिना तौबा ngame adugi matakta akhoi hana akoina tamahudaba khotpa tamninga tamahudaba mayam amasu akhoi tobangambagi kudong chabadu leire masdegi henbada kamai toge bo khoina amana mabu mateng pangnaba areibana leitabada mateng pangba mayam hingminnabagi pot amasu lai minungsigi pot amasu lai aduga nature da khoina koigi tawham thokpa ithaudang se udnanabagi tanja amasu lai masumna lakpase khoina challenge na pirakpa afaba पोटसा खरनी हैना लौबा नेगेटिव आक्ता सुनते हैजरिबा को अदर मतंग सिदा अकोइ लानफम सिदा मायोंग ना थेंगनारिबा हेल्थ केयर वर्कर्स नत्रगा फ्रंट लाइन वॉरियर्स सिंग से मसिबु याम कन्ना पुंगिंग थौगत पिबगी तंजा अमसु मतंग सिदा हाइबदी डॉक्टर सिंगा हेल्थ केयर वर्कर्स सिंगा मयाम गा लेनरिबा रिलेशनशिप से मतंग दा खरा स्ट्रेन ओइबदो हौजिकति मदु फगतनबगी तंजा अमसु ओइबा मसि तुंग कोइना फगतपसु ओइसन ओइना थमजनिगे होय याम नुंगाइजरे कोविड-19 की लॉकडाउन मनुंग द थेंगनारिबा पुकनिंग वाखलगी नुंगाइताबसिंग हाइबसिगी मतंगदा डिपार्टमेंट ऑफ साइकियाट्री रिम्स द प्रोफेसर अमदि हेड ओइना लेबिरिबा डॉक्टर आर.के. लेनिन लेंबिरक्तुना कानारबो फम मयाम अमा ताकपिखिबा डॉक्टर बो हाइनिया लेतना थागतचरी